ꯑꯩꯈꯣꯏ JDU ꯅ NDA ꯒꯕꯔꯟꯃꯦꯟ ꯁꯧꯒꯠꯂꯤꯕ꯭ꯔꯥ ꯁꯧꯒꯠꯇꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯚꯥꯞꯃꯦꯟ ꯇꯥꯗꯕ ꯃꯑꯣꯡ ꯐꯤꯕꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ? ꯍꯣꯏ ꯅꯣꯡꯃꯗ ꯁꯤꯁꯨ JDU ꯁꯦ ꯑꯩꯈꯣꯏꯒꯤ ꯖꯒꯥꯗ ꯌꯨꯅꯥꯏꯇꯦꯗ ꯁꯦ ꯑꯁꯣꯝꯗꯗꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯣꯏꯒ NDA ꯒꯕꯔꯟꯃꯦꯟꯒꯗꯤ ꯃꯄꯥꯛ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯤꯕꯅꯤ ꯑꯁꯣꯝꯗꯁꯨ ꯑꯗꯨꯒ ꯆꯠꯃꯤꯟꯅꯔꯤꯕꯒꯤ ꯆꯩꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ JDUꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯀꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯀꯔꯤ ꯃꯃꯤꯡꯗ ꯀꯥꯎꯏꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯧꯒꯠꯄ ꯇꯣꯛꯑꯦꯅ ꯃꯆꯦꯒ ꯊꯣꯛꯎꯕꯗꯨꯗ ꯑꯗꯨꯅ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯁꯦꯟꯇꯔꯒꯤ JDUꯒꯤ ꯑꯌꯥꯕ ꯌꯥꯎꯒꯗꯕꯅꯤ ꯑꯗꯨꯅꯒꯤꯗꯨ ꯂꯥꯜꯂꯤ ꯑꯗꯨꯅ ꯃꯥꯕꯨ ꯄꯥꯔꯁꯦꯟ ꯐꯝꯗꯒꯤ ꯂꯧꯊꯣꯛꯑꯦꯕꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯔꯥꯖꯅꯤꯇꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯑꯣꯏꯔꯕ ꯔꯥꯖꯅꯤꯇꯤꯒꯤ ꯗꯣꯜꯒꯤ ꯄꯥꯏꯃꯤꯟꯅꯔꯤꯕ ꯁꯦꯟꯇꯔꯁꯤꯡꯒꯤ ꯑꯩꯈꯣꯏ ꯂꯤꯗꯔꯁꯤꯡꯁꯦ ꯄꯥꯎ ꯐꯥꯎꯒꯗꯕꯁꯦ ꯁꯤ ꯌꯥꯝ ꯉꯥꯡꯅꯤꯡꯕꯅꯦꯕ ꯁꯤꯅꯤ ꯑꯩꯈꯣꯏ ꯊꯣꯛꯏꯁꯦ ꯑꯗꯨꯅ BJP ꯗꯕꯜ ꯑꯦꯖꯦꯟꯗꯁꯨ ꯑꯁꯣꯝꯒꯤ ꯀꯩꯅꯣꯒ ꯁꯦꯟꯇꯔꯒ ꯃꯅꯤꯄꯨꯔꯒ ꯐꯥꯎꯒꯗꯕꯁꯦ ꯐꯥꯎꯒꯗꯕ ꯌꯥꯝ ꯊꯣꯛꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯅ JDUꯒꯤꯁꯨ ꯀꯣ ꯃꯥꯁꯤ NDAꯒ ꯆꯠꯃꯤꯟꯅꯔꯕ ꯑꯦꯂꯥꯏꯟ ꯑꯣꯏꯃꯤꯟꯅꯔꯤꯕꯅꯤ ꯑꯗꯨꯒ JDUꯒꯤꯁꯨ ꯂꯩꯔꯤꯕ ꯃꯤꯒꯤ ꯃꯣꯏ ꯂꯨꯆꯤꯡꯕꯁꯤꯡ ꯗꯦꯜꯂꯤꯒꯤꯗꯤ ꯃꯣꯏ ꯆꯠꯃꯤꯟꯅꯔꯤꯅ ꯂꯩꯔꯤꯕꯅꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ JDUꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯏꯅꯥꯎ ꯀꯩꯅꯣꯅ ꯃꯥꯅꯗꯤ ꯇꯣꯛꯑꯦ ꯈꯣꯠꯂꯦꯅ ꯆꯦꯊꯣꯛꯎꯔꯤꯅꯤ ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯧꯕꯗꯒꯤ ꯃꯥꯁꯦ ꯃꯥꯏ ꯐꯝꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯑꯗꯨ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯁꯤꯔꯅ ꯃꯥ ꯀꯔꯝꯕ ꯂꯩꯍꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯕ ꯂꯩꯔꯤꯕꯅꯦꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯁꯦ ꯈꯟꯅꯗꯕ ꯔꯥꯖꯅꯤꯇꯤ ꯋꯥ ꯇꯧꯃꯤꯟꯅꯕꯗ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯂꯨꯆꯤꯡꯕꯅ ꯄꯥꯝꯃꯤꯕ ꯀꯔꯤꯅꯣ ꯑꯗꯨ ꯀꯔꯤꯅꯣ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯆꯠꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯟꯅꯗꯅ ꯃꯥ ꯊꯣꯛ ꯇꯧꯅꯕꯒꯤ ꯃꯑꯣꯡꯁꯤ ꯎꯏꯌꯦꯕ ꯑꯗꯨ ꯃꯁꯤꯃꯛ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝꯗ ꯑꯋꯥꯕ ꯇꯥꯕ ꯔꯥꯖꯅꯤꯇꯤ ꯇꯧꯕꯁꯤꯡꯗ ꯑꯗꯨꯅ ꯔꯥꯖꯅꯤꯇꯤ ꯇꯧꯕꯤꯒꯅꯨ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯍꯥꯏꯕ ꯆꯨꯝꯅ ꯇꯧꯕꯤꯌꯨ ꯁꯨꯃꯥꯏꯅ ꯊꯣꯟꯕꯤꯒꯅꯨ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ꯫